Laingakna Ching Chaukhatana Manipur Chaukhatpa Yaroi Haina Laurabasu Kamjong District ki Khul Mangagi Khunja Singna Ngasi Fauba Electric Amadi Water Supply ki Khudong Chaba Phangdana Leiri. India ki oina economic growth ki Chang Khara Hantharabasu human based economy dadi growth lei haina Chief Minister na Phongdokri. Amasung masa masagi leijariba law sing manghandana yokhatuna thamlaba matamda leibak amagi culture manghandana thamba ngamgani haina Union Home Minister Amit Shah na phongdokre. Mayam bukhurumzari adomne Grips Impact News ni ai rina thingu zamna hoji punjas fawbugi maroi paw sing mayam da pizari. Kamjong district ki Fungyar constituency ki manung chana leiriba Aishi Molbhai Loop Kaltu Falmol amadi Faiko haiba tongan tongan ba khulmanga asi Indiana Maning tamba chahi humbudra sukhabasu ngasi fauba electric amadi water supply gi khudong chaba khunja singda piramdre haina MPDF na lengak tamara sirakli hiramasi gi matang da ngasi Manipur Press Club ta pangthokhiba paumi singa unaba amada Manipur People's Democratic Front MPDF ki General Secretary S Samungauna makhata na hai hauzik paliba lengak asina Ching Chaukhatana Manipur Chaukhatpa yaroi Maram asina Ching amasung tamgi maragta aphaba mari thamgani haina miyam tinba mafam amadi media da toina phongdokhiba leire adubu Fungyar constituency ki manung chana leiriba Aishi Molbhai Loop Kultu Falmol amadi Faiko khulsing asi Englishing ani tara taruk tara thareta electric ki khudong chaba pigani haina post yungba amadi wire tingba amadi transformer fawba puraktuna hauram labasu ngasi fawba mai pidri Khulsing asida ngasi fauba thaknanaba aphaba ising phangdri analayenggi lamdasu ashuki mati sothabagi mathakta khulsing faunaba lambi phauba sembidri loinana mafam asida posting taba lengaki employee singsu thabak mafamda ningthina leitabagi chatnabi ama leiri haiki paumi singa unaba aduda sarukya khiba party asigi president N Nodia Channa makhata na haikibada Chingi district singdadi board karaklaba MLA minister singna board karaklaba matungda makhoi gi constituency adu semgat kani khangdabagi chatnabi ama leibana Manipur gi Chingi district singna chaukhat pangamdabani maramasina Chingi elected member singi masa gi mathau khangna thabak tawbiu loinana party asinasu makhata na Chingi khulsingda ahenba meeting changduna khulsingi awat apa sing men khatnaba lengakta takshin gani haiki Kungang manga sidaida elki kudong saba leitri adugi mathakta mafam masida public health engineering department na koi safe drinking water sufficient nataba requirement adu piba ngamdri adagi intervillage koi road kungang amaga samnaba hariba lambi singa sa masi adugi matik pibam sadre aduga kudamoina hairoda Paimon village dagi Lakhan adagi Kamjong laiba maroina hariba kungang manga sigi praja singi lifeline oriba asuma lambi ase atoke matik bibam chadre aduna nongju thagi matamdadi hariba lambi sidaida saigi gariga thoroga satpa ko paise atoke matik danger oyeba India ki oina economic growth ki chang khara hantharabasu human based economy dadi growth lei haina Chief Minister Nongthobam Birena phongdokri wafam asingasi Kanchipur da laiba BJP Manipur Pradesh ki office ta pangthokiba Union Budget 2020 ki matangda nongmagi oiba workshop hawdokpada Chief Minister na phongdokhibani workshop aduda Chief Minister na makhata na phongdokhibada Prime Minister Narendra Modi na luchingba lengak asina rural economy fagatlaba matamda India gi economy fagatkani haibagi thajabalai masina maram oiraga leibak asida leiriba leitalaira singna theinariba khudong chadaba sing koknanaba lengakna paikhalakliba thaurang singna India gi economy asi chahi kharagi matungda yam thuna growth leigani amadi tung koina chatpa ngamgani haibagi thajaba phongdokhi. But my view, Honorable Prime Minister Narendra Modi ji na thadariba senchidi praja si sen lakera lawera praja nungai hanaba rotation tawgera tawroira immediate madugi improvement karakera roidu to secondary thamna praja nungai hanaba praja wadanaba praja gi singa phaba thananaba praja yum leinanaba praja gi layeng mangamnanaba praja gi chak chananaba rom the concentrate taw adno human base
economist ne na ai thinking khitang slow down to bogi wani honorable prime minister na pami ba 2030 da 5 trillion gi economy India gi je ai soidan mai pa kan have ngon fully confidence ngon thajibule maram di kupna geng biyo industrial singda thadaraga economic growth to buduga praja mayam da thadaraga praja singi phibam tamna phagala kanda boom long saklang to buduga ani sine bo ji aingon da feel da buni ko Workshop aduda Chief Minister na makata na fongdokhibada Manipur da matam kharagi matungda landscape change ama miyamna uba phanglagani maram aduna BJP gi thaumi amadi lengak pasingna central leader khakta ngairaga leibagi mahuta state ki oiba build up semgat naba hotnaba mathautai masi party ki marakta leiriba unity leiraba matamda ngamgani mot khena bahaibasi mafam khudingda leigani adubu miyamna BJP da thamliba thajaba asi manghandana miyam ga punna chatmina ba ngamnana ba hotnamina si haina BJP gi thaumi singda appeal tawki even in my own family every household the differences labani madu khoi khali kha thana da bani na lerga counter ga loina issues based pull ga sakadam aduna aina appeal tawni si khoi kari kata senior sing dasu or office bearer sing dasu or ekhoi punam government da laiba ko dasu groupism thado ko da bani sigi mindset se nam lang tho groupism ni mindset se just lang thokro matang da khoi BJP kanana thingbu ngamge Manipur sokthing thingbu ngam agitation ban blockade adu ada loina mangrabani sidaida ikoina praja singa punna sakpa heudra ba punsi ge mon hagot pasu moy ko state sigi darkar wori si karino akoi punna mangna khona ga do si karino ise madugi focus piba matam yore aina mayam da appeal tawning base let us unite differences mafam kuni mukta laigani but state ki oiba praja ki oiba issue da party ki oiba issue da akoi punna satkadabani Rotary Club ki chahita chamaga taramanga suba anniversary ga mari leinana Ride for a Clean Imphal City and Healthy Life haiba theme da cycle rally ama pangthokre Rotary Club of Polo City Imphal amadi Velo Bicycle and Accessories Changangai Airport Imphal na sinduna pangthokiba cycle rally adu Manipur Tourism Corporation Limited ki chairman Dr. Sapam Ranjan na Changangai Airport tagi ngasi ayuk lamthaki rally adu da Rotary Club ki thomi sing Moneywood Club ki member sing amadi Neroka FC gi football sanaroi kayana saruk yaduna Imphal gi akoibada lamtu su sengani Rotary Club asi 1905 ta Chicago haiba lam USA gi sida hodok sagibni akoi gi pandam hairgadi luna lana leiba adagidi kano hakchang fana leiba haiba kano sida sigi pandam sida sinjaba kano ni rally ni akoi gi route sina sigi velo cycle showroom gi airport ke opposite leiba sida gi start tawjaraga nitai ba suthek governor chowk kida adu adaidi kangla gate adaidi ima market ta cake cutting ceremony ama tawjaraga aduga adudage mo hauraga khyathong phauraga adai wahang lekai laaga sida lotion jabagi pandam thamjai Patang swaisida break ama laujage break ki matungda mamang chahi gi February gi tang kun ga mari da hawdokhiba PM Kishan scheme na koti Nipanga dasmik mari taruk henbagi kanaba laumi singda piba ngamkhibagi pau amadi Manipur amasung malim gi tongan ba ipau sing puduna lakchege impact news pu meeting ta dun lebi mayam bu mukhana taram nok jure bulletin asigi makhata ba pau myam da pizari mamang chahi gi February gi tangkun ga mari dagi hawdokhiba PM Kishan scheme na crore nipan ga dasmik mari taruk henbagi kanaba laumi singda piba ngamkhre scheme asigi makhada laumi singda chahi khudingi lupa lising taruk makhoi gi bank account singda yauhalli panbaya scheme asigi damak sarkar na crore yankhai ga chanipan yankhai senfam oina kaitharakibani ningsing baya scheme asina laibag asigi lairabagi pankhaida leiriba laumi singda awaba kharada oirabasu kokpa ngamhalle amasung imung manunggi mateng kaya marum oihalle hairi Union Home Minister Amit Sahana laibag asigi haugalakliba naharul singda masa masagi leijaraklaba lol sing ngangnana bahaikre
ngarang New Delhi da pangthokiba Art and Cultural Festival gi thauramda leibak asigi Union Home Minister na country amagi culture bu manghalloige hairabadi masa masa gi leijariba lol sing manghandana yokhatana thamlaba matamda ngamgani haiki amadi leibak asigi state amada lol taret nipalom leibata natana notice ki oina lol chamaga yankhairom leizaduna India bu masak takli maramasina leibak asida leiriba lol sing asi kanba amadi masibu yokhatpa haibasi leibak asigi culture bu yokhatpada maru oi haina mahakna makhata na haiki Nakalamaromda malemgi oina masagi ariba culture mangdana leijaba haibasi India leibak khaktagi haibaga khaktani haibaga loinana haurakliba naharol singna magi marup mapang imung manungda wari sanaba matamda masagi leijaraklaba lona wari sananaba apil su tauki US President Donald Trump pu India gi Prime Minister Narendra Modi ga loinana Lak ama henba miyam ga punna leibak asigi Ahmedabad ta leiba Sardar Patel Stadium da Namaste Trump ki thauram pangthoktuna okadauri Panbayai Montera Cricket Stadium asi chahi kunmangarom suraba ariba stadium ama oibata natana masina semgatpa loirakpada khwaidagi chawba stadium su oirakadauri ningsingbayai mafam asida test match taraganithoi amasung ODI kungamari sanakrabani Okpagi Thauramasi, Loibaga, US President Amasung, Mahaki Imung Manungi, Mui Singbu, India gi Prime Minister na Agratam na Puduna, Mapamadugi, Semgat Liba Asisu yang Hangani Haiki. Hauzi New Delhi da Chathariba Asian Wrestling Championship ki Mangani Subanumita Indiana gold ama amadi silver medal ahum laukre. Ngarang Kedi Zadav in the indoor stadium da sanakiba men's freestyle 57 kg category gi final match aduda India gi Rabi Dahiana Tajikistan gi Hikmatulo Vohidov pu maithiba piduna goal lauki loinana India gi humphumanga kg gi Olympic medal gi asa tauriba Bajrang Puniabu Japan gi Takuto Otogurona Ani Tarada Maithiba Piduna Ani Shubataki Amadi 97 kg category da Iranian Mastaba Muhammad Safia Golejna Sateward Kaidianbu kg Budra Mapan category gidana Kazakhstan gi Arsalan Buddha Japopna Gaurav Balianin Maithiba Piduna silver medal phanki Indian Super League ISL 2019-20 ki ngarang sanakiba match da Bengaluru FC amadi Atletico di Kolkata ATK Panjil ani chanaduna draw chatkre ngarang numidang pung 3 minute kunthra taba matamda Bengaluru gi Shri Kantewara Stadium da sanakiba league match adugi minute 19 amadi kunthra manga chatpa matamda Bengaluru FC gi Dimas Delgado amadi Kawong Fraterna Panjil amamam chanki match asigi minute marfu taruk amadi Budra Suba Matamda Atletico di Kolkata ATK gi Edu Garcia amadi Michael Soreirasna Panjil amamam chanduna match asi Panjil ani da draw chatki Chathariba ISL 2019-20 asi ngasi sanagadaba match da Odisha FC amadi Kerala Blaster anina numidang pung 3 ka minute kunthra taba matamda Odisha gi Kalinga Stadium da lamba taunaragani Hauzi Chathariba Hero Aili ki ngasi sanagadaba league match da Manipur gi Trau FC amadi East Bengal ani lamba taunaragani hairiba match asi ngasi numidang wairang pung manga taba matamda Imphal gi Khumalampak Man Stadium da sanagadabani Hero Aili ki ngarang Goa gi Jawaharlal Nehru Stadium da Churchill Brothers tamadi Mohan Bagan ani gi marakta sanakiba match da Mohan Bagana Churchill Brothers pu yamna lakchana Panjil ahum sinoda maithiba piki Mohan Bagan gi Panjil ahumadu match ki minute 3 yankhai amadi yankhai nipan suba matamda Baba Diwara VP Shuher amadi Komron Turshunovna Panjil amam chankibani Chathariba Hero Aili ki point table da Mohan Bagana point kunthra ga nithoi phangduna pumna maktagi mangjil thaduna chatli Aroibada bulletin asi headline samuna myam da thamjari Laingakna Ching Chowkhatana Manipur Chowkhatpa Yaroi Haina Laurabasu Kamjong District ki Khul Manga gi Khunja Singna
ngasi fawba electric amadi water supply gi khudong chaba phangdana leiri India gi oina economic growth ki chang khara hantharabasu human based economy dadi growth lei haina chief minister na phongdokri amasung masa masagi leijariba law sing manghandana yokhatuna thamlaba matamda leibak amagi culture manghandana thamba ngamgani haina union home minister Amit Shah na phongdokri